ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯑꯣꯂꯤꯚꯤꯌꯥ. ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. Edition with Sylvia. Marriage on 21st February 2016 Sunday. Mayik lana wooden board aduda hagtuna iri. Board adugi manaktana maitay ningol amana kundo lengbada state naba thambal lekok fanik mayik naibi. Aqua blue color gi rani fi amadi maitay pibana luhongbada state naba koket faizom ina fina chingba singadu transparent glass box amada ningthi na hapli. Box adugi mathakta piktak tauba hexagonal safe oiba glass amada preserve tauraba kundo pareng ama mapop kaidana yauri. Nungsiraba dup thaumaigi manamtana thalaba ka aduda edition maithongda momon noktuna makutta cake ama paiduna changlai. Cake today yungliba candle do lighter amana mai chukhatli. Mai chakliba candle duda yengna mapisu tapna sintharai. Mahaki haukraba kaungamlaroidaba warisingdo ningsinglai. Don, ay chalukige. Wahay do hairaga Sylvia edition gi makong sok na kurumi. Edition na Sylvia bu hogat piduna nungsirabi maithongda nungsina yengjarei. Nupi ama oibagi sakta chuda lamchat sajatta awat pa laitrabi ingna fazaribi maithongduda maitegi fizet laitingduna amuk ka hena fazabagi magun hengat halari. Ngasigi Sylvia gi saktam kanana sumitfam hongningdaba haibadu oiri. Edition su wangangani kauba makai Sylvia da mitkuptana yengduna laikre. Don, ay chalagi haibani kaidorage. Sylvia na kaurakpaduda edition khangpre khangi. Ha, kaida, kainu. Sylvia sunoklaga kainu ton ngaurabo ayumda chattorabani ima hoina tonda kuramlamu hayi. Edition yam bit laitana hairai. As Chilaga Muktindradi Padoni, Kai Kandabda, Tindok Tinjin Dodana, Adum Lay Dolerasida. Is Adidi Luhong the Tarine Hong by Kainodum, Luhong Manumit to Kak Chaturaga, Hong Lagalore. Yari, Yam Lap Nabadona, like I am to the Laminaraga. Guide like I am to the Laminariba, Noina, Mamang Leke, Equina Manileke, Yam Lap Nico. Ado, Lampun Banina, like I myself kawi, I am Ikari Zani. Manade, yam lapne, pak no nabasu fangdi nok narasu. Nima hoinaga tinbira kanuga hairati kayam nungai ne. Ho ado hairak traba natro, ay chatlagi haiba. Chatlagi na sum haisibu kainu, tahoidi chalukigi hayo, amuk halaku. Hoi, chalukigi, dona lau balak pumatamda ngairamge ko. Edition tabak tu paidina. As, tamoy gase kangpet petare, ado. Luhongbudo tuzina bahayu ko. Is adubu aina kamaina haidorige ikaizadra. Idea do da khangdi. Ay exam ge heng changkhrani tha ni ni lectise. Ai ni hek halakpaga hongna ba ready tawramo haidini ekoi ma hoidisu. Exam loiraga adum tapna chenba yabase nang hauroroi matagumna khudakta hekta tholaga cheli neba. Yadaba nang nengoda khanaba hozilai natro I karakpa. Mina phagi tawrinesu khangdaba. Ado fare kaidorage hauzik chele nungsi panthung yore. Mapanda ingai naramani tholak train hairamani. Edition Sylvia gi makokta nungsi nanan biduna tapna hairei. Macha ngasi gi chaluro tona nangbu lawbalak trifawdi nakok phabu chiktana leramko. Ai nangbu thuna lawbalaki matam du fawdi warsu wana ngairamko. Hoi tonsu hayeng fazana chalo exam gi pukning changna hono mai pak pasuyo ai thoge ko. Ado ai handakti exam se fazana prepare toge phone paiba matam pakna phangdo mande ai matam phangladi maraktari paw farong na bohanagi aina paw toina faroktina wada haiba loijingai Sylvia na marak thalai. Don thani khaki matam ni kaisu kuiba matam nati aingonda paw fawirakanu ai se don gini kanagi soirui dona paw faroktabada ai wagani. Adubu
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯒꯦ ꯇꯣꯟꯒꯤ ꯑꯦꯛꯖꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕꯤꯌꯨ ꯇꯣꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯑꯩꯒ ꯎꯅꯕ ꯂꯥꯛꯄꯤꯌꯨ ꯑꯦꯗꯤꯁꯟꯅ ꯁꯤꯜꯚꯤꯌꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯥꯏꯔꯛꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯇꯣꯟꯅ ꯅꯪꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯅꯤꯌꯦ ꯃꯆꯥ ꯍꯩ ꯑꯩꯅ ꯉꯁꯥꯏꯈꯩ ꯀꯧꯔꯤꯁꯦ ꯇꯥꯗꯦꯅꯦ ꯃꯁꯦ ꯌꯨꯝ ꯌꯧꯔꯦ ꯀꯨꯝꯃꯨꯅꯦ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂ ꯈꯪꯗꯦꯅꯦ ꯃꯁꯦ ꯇꯣꯟꯗꯣꯟꯕ ꯈꯣꯟꯖꯦꯜꯗꯨꯗ ꯑꯦꯗꯤꯁꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯌꯥꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯂꯛꯏ ꯃꯇꯩꯃꯅ ꯃꯩ ꯑꯣꯛꯂꯝꯂꯤꯕꯗꯣ ꯀꯥꯜꯂꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯒꯦꯖꯇꯨ ꯃꯥꯡꯒꯣꯜꯗ ꯄꯨꯂꯞ ꯊꯅꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯒ ꯒꯥꯔꯤ ꯁꯣ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯨꯅ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯅꯥꯝꯇꯅꯒ ꯍꯣꯏ ꯃꯥꯏ ꯍꯪꯍꯧꯕ ꯅꯪꯕ ꯅꯠꯇꯦ ꯁꯤꯜꯚꯤꯌꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯁꯤꯜꯚꯤꯌꯥꯗ ꯀꯣꯜ ꯇꯧꯏ ꯑꯍꯥꯟꯕꯗ ꯄꯥꯏꯔꯛꯇꯦ ꯑꯅꯤꯁꯨꯕꯗ ꯄꯥꯏꯔꯛꯏ ꯃꯈꯣꯜ ꯌꯥꯝ ꯇꯞꯅ ꯏꯁꯣꯟ ꯁꯣꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯇꯨꯝꯃꯤꯔꯣ ꯀꯩꯗꯧꯔꯤꯅꯣ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯣ ꯑꯩ ꯂꯥꯛꯏ ꯍꯥ ꯇꯣꯟ ꯊꯣꯛꯂꯛꯑꯕꯣ ꯍꯣꯏ ꯅꯪ ꯊꯣꯛꯂꯣ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯇꯣꯟ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯗꯧ ꯃꯥꯟꯗꯤꯌꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩ ꯏꯁꯥ ꯉꯝꯗꯗꯅ ꯂꯩꯕ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯣ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯣ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯦ ꯑꯩ ꯆꯪꯂꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯏꯃꯥ ꯂꯩꯕ꯭ꯔꯣ ꯆꯩꯔꯛꯀꯗ꯭ꯔꯣ ꯂꯩꯌꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯆꯪꯉꯛꯑꯣ ꯑꯦꯗꯤꯁꯟ ꯄꯟꯊꯗꯅ ꯒꯥꯔꯤ ꯈꯔ ꯊꯧꯒꯠꯂꯒ ꯁꯤꯜꯚꯤꯌꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯏ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯇꯝꯐꯥ ꯂꯩꯔꯝꯕ ꯎꯕꯗ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩ ꯇꯝꯐꯥꯅ ꯑꯦꯗꯤꯁꯟ ꯎꯕꯗ ꯀꯧꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤ ꯊꯣꯛꯂꯛꯏꯔꯥ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯣꯏ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤ ꯏꯃꯥ ꯃꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯦꯛꯇ ꯆꯪꯉꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯈꯤꯁꯤꯀꯣ ꯐꯅꯤ ꯏꯃꯥ ꯇꯝꯐꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯣ ꯑꯦꯗꯤꯁꯟꯁꯨ ꯈꯟꯖꯥꯟꯅꯅ ꯌꯦꯡꯂꯤ ꯇꯝꯐꯥꯅ ꯁꯤꯜꯚꯤꯌꯥꯒꯤ ꯔꯨꯝ ꯇꯥꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯦꯗꯤꯁꯟ ꯆꯪꯂꯛꯄꯗ ꯁꯤꯜꯚꯤꯌꯥ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯃꯨꯡꯗ ꯃꯣꯟꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯆꯦꯠꯅ ꯄꯥꯏꯔꯛꯏ ꯃꯆꯥ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯇꯣꯟ ꯄꯥꯈꯠꯅꯤꯅ ꯍꯥꯏꯔꯛꯇꯕꯅꯤ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯗꯨꯏꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯇꯣꯟ ꯁꯥꯎꯅꯨꯕ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯍꯣꯁꯄꯤꯇꯥꯜꯗꯒ ꯑꯃꯠꯇ ꯆꯠꯇ꯭ꯔꯕ ꯍꯥꯏꯕ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦ ꯑꯝꯇ ꯇꯞꯊꯧ ꯍꯥꯏꯕ ꯇꯣꯟ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯨꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯜꯂꯛꯏꯅꯦ ꯍꯥꯏꯕ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯤꯕ ꯑꯩ ꯊꯥꯖꯗꯦ ꯅꯪꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯌꯥꯒꯟꯗꯕꯅꯤ ꯆꯠꯂꯨꯔꯦ ꯍꯥꯏꯕꯅꯤ ꯇꯣꯟ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯀꯩꯁꯨ ꯇꯧꯗꯦ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯔꯅꯤꯅ ꯄꯨꯊꯔꯛꯏꯅꯦ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯀꯩꯒꯤ ꯁꯣꯟꯁꯣꯜꯂꯤꯕ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯩ ꯒꯥꯔꯤ ꯂꯧꯔꯨꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯏꯃꯥꯗ ꯍꯥꯏꯔꯝꯒꯦ ꯑꯦꯗꯤꯁꯟ ꯈꯥꯝꯕꯒ ꯅꯪꯍꯧꯗꯈꯩ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯇꯝꯐꯥꯕꯨ ꯊꯤꯔꯛꯏ ꯇꯝꯐꯥ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯗꯤꯁꯟ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯑꯩ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯂꯧꯔꯨꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯆꯥꯕꯨ ꯂꯥꯟꯅ ꯂꯧꯕ꯭ꯔꯥ ꯏꯃꯥꯅꯕꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯨꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯂꯨꯁꯦ ꯍꯥꯏꯕꯕꯨ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ꯭ꯔꯤ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯦꯗꯤꯁꯟꯁꯨ ꯂꯥꯡꯇꯛꯅꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯆꯥꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯕꯁꯨ ꯀꯥꯟꯅꯔꯔꯣꯏꯌꯦ ꯀꯔꯤꯒꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯩꯗꯧꯕꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯈ꯭ꯔꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯅꯥꯕꯁꯦ ꯉꯜꯂꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯃꯥꯅ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯜꯂꯝꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ
yam chai ima to phom khangdre ima kari leina no mangonda nari base ima na hari bado ai thajaba ngamdi ma ka store moye soidana pharakani leukemia ma ka store bayaroi hojima hospital da puduna ma bula yengani ma soidana pharakani ma na ibu thadokuna chatki bayaroi Edition angawbagum phuk hawgalaga imungda changkhige tawi tamphani papa khana edition bu khami ibungo nang adumna tawganu ima bu kari oiresige masa khara nungainaba hospital doina leisi ima na mabu hospital da kuina thamba pamde sum leirabadi masana masagi anabase khangjarakani matamduda ichana thamoi shokadabado ima yengba ngamloye ima taibang mapuda imana nizaribase ichagi thawai makkan mangamdrabasu ichada awaba pibiganu ichana taibang thadokpa matamda awa ana leitana ingna pothaba phanganbiyu aibusu ichagi matung ilhanbiyu tampha kapna kapna ngangliba wado makha tadana thamoi sokna kaptuna leikre ima yare tokpiro nacha taba ngamdre ai yamna wari ai khangba ngamdre he taibang mapu ngasi thokliba thodokse mangohen biramo tampha kaplibado fazilaga akhang kanbi mama ama oina edition bo mo themjilai ibungo aikhoi hauzik sumaina leibiya banate aikhoi gi maithongda ahongba malakpada mana soidana chingnakini aduna mana leiringai matam kharasidi magi mapukning harau hanaba aikhoi hotna sikoi bungo Edition mapi teithoklaga surasang mamo hondoklaga Sylvia gi room da muka khalai Edition lakpa ubada Sylvia ngatharaga phamlambadagi kitang haugalai Don yam chaluraba Sylvia gi manakta Edition du changsindina makokta tapna nalaga nungsina hairai chatluri nangna sada hojike kai nungai tabalege hospital chalaga phasani yengthoklubana fatro Hojikti kaisu leitiye chak chaningdabagi isa khara sombi wani chak fazana charaga adum fajarakani ai hospital da chatningdi chatlasu chapmanayi aina chari behidak singse charaga adum fajarakani da soidana faradabani nang kai chaninge hojikti kaisu chaningma pokti eton chadaba yadabani nangna sakandabadi ibanidi karamna lohongani Edition mamai khara leithoktuna kappa khangjili Don aidi ibani se lohongba phangani thajarudrabani aidi tongi sakse uba phangaroidra fo khalurabani kainu nangna haidubo hojikpudi sase yam phagale numit kharani mamangdadi kokse chikpana haigat papog yadi aduda ise donudana soidana sirani khalabani aduda aina donu ningbasidi phone tongninglasu don exam leibanina amuk khanba ai kem wana khangi khangbra Edition na Sylvia bu chetna konsilaga ningnik lawa khonjelna pirang tana thumatdaba mitluga loina na hairai hojikti don la asidi nang story naba pharani ibani thuna lohongadabani don aisu naba yam thuna pharaga don gi manakta lengdana leiningi sumaina momok nabase pukning yamna sonthai ikutna lengjaba kundo parengdo dongi ngaksamda hukpa phangdana punsi se loikido mali macha Sylvia bu mathanungdagi nanthokini matagumna amukke hena chetna konsili Edition Sylvia gi mayumdagi yamwana khangattuna lakpa pirangdo mayum hek yobaga maning tamna sinthali Edition gi apokpina machagi awaba nungai tabado karino hangdi Edition na tambadagi Sylvia gi pau tarabada Edition gi apokpisu thamoi sokre Edition na mama da haijaduna nong nini sigi manungda Sylvia ga luhongbagi matam lepna ba hairi Edition na Sylvia bu magi nupi oina lauduna nong makhakta oirasu harau nusina magi manakta thamba pami Edition gi mama nasu machagi apambada yetre Phana nungai trabasu angang oiringai dagi nungshinarakpa oibana machagi ningba thungjarasanu haina khalle
Edisonꯒꯤ mama Sanana machagi yathang puduna Sylviagi mayumda laktuna Tamphada luhongba thuzinabagi wari hawdokli. Tampha inamana haibiribado ningol pokpi egidi laibak phabani. Adubu ichagi phibamsida Ichan ai pumnamak khangli adu ada haibiranu luhongbase chawdrabasu piktakna oirabasu thuzinaba tawsi. Tampha mamittagi mapi sintharaduna inamana pukchel sengna adumna takpirabadi karigi pikna tajop honglugani icha mathantani mama ainu hotnariba pumba ichagi ngaktani awong on chawna tamduna hongani ichana nongmata oirasu harauna leijabaduna mama aigi thamoise penjarage. Ashumna luhongbado numit afaba phattaba thidana yam thuna haptasigi manungda hongnaba lepnari. Luhonggani haina tawriba nupa mayum nupi mayum animak luhonggadore haiduna maithongda haraubagi mami tade tawda yadaba mathaudi soidanaba kochen chendana honari. Sylvia di masa khara kallaga hongsi mina noknani haibani adubu Edison na yadrabada hongbada tari. Ahal singna numitsu lepna krabanina hiktokpa ngamdre. Nongmanini do hokre Sylvia ge Edison ga luhongba numitti hayengni. Sylvia athengba ahingduda tumthaba yadana balcony da thorai. Athengba ahingsida leichul nongphai thangdraba tiyada thajamasu maningtamna nganjari. Balcony da leptuna Sylvia thajamabu nushina yengjari. Thajamabu yengna mapisu tapna sintharakli. Mikupsida magi nungshiba tonbu khangning ningsinglakduna call tawi. Edison ringani ahumlak chatpaga satpai khalai pakhatna hairei. Macha kaidorage athengbusida nasa nungaitabro? Don ai kaistawdi tumba yadabagi mapanda tholakpani thabal yam pharaga leirami. Don ibani chenma numitki thabal pharaba hingda aina tongi lengjumda nga tharaga thabal yengkibada ningsinglakpa. Oh, adugi ore. Adudi hayeng nungdang nang nei khoida laklaga amuk yengminaraga loiredana. Don kay haige. Don hausi aigi nakta lakpa tangadra. Lao hairo. Lakhaningi thabal faraba hingse Don gi manakta phamduna yengningi. Ai hayeng ngaiba ngamdau mandi. Hoi ai lake ngakta ngairamuko. Hoi thuna lau ko phone thamkinu adum payo. Hoi ai thole. Irap lapnadaba lekai maning mamang oibanina Edison su ikuidana Sylvia gi manak yorakle. Edison la e haibadagi Sylvia makhada kumlaktuna get hangi. Get hek hangbaga Edison leptuna leiramba duda Sylvia Edison bu yenglaga mapi ira chelaga Edison gi makhwangda chetna konsili. Edison na su Sylvia bu nungshina konbiduna hairei. Kaidorage macha? Kaistawdi ngasidi tonse yam nungsi. Nahan kaydi nungsidaba? Nungsi adu oirasu ngasini hen hele. Ibani getsida sum lepga leirase hairo. Asidoina famuse lau. Adu hairaga Sylvia ne Edison bu makut samduna mahangna semjaba leikol machaduda leiriba swing chair du tamna purai. Edison na sida kayam kaina famduino? Aigidi nong sinangan ribauda pamlasi ai. Ahing dumdradi hayeng luhongbada wani. Aidi waroi don wagadra. Aibudi waroida. Ado ngasigi sungtumdumdribo. Dona tumo haina phone thamkibado adudagi tummage na honabani. Adubu mit ushalu yadre. Ngasigi numitse ai tumba yam pamuye ton. Ngasigi numitse aidi loheningmana yadre. Hayeng ibani gi luhongba numitse yahoningmana. Nangdi ibani luhongba numitse yahoningdabra? Yahoningi adu oirasu ngasigi numitse loheningde. Ai wakalsu mawal yam khale. Kari khaliba? Hayeng aina chatkraga imadi kanaga lehawgani. Baba leizaramlabadi. Adugibu wakal aduk wahanba hunabro. Imasuk naglisibu. Imagi manakta akoy punna muk leini. Akoy damu ima puraga leibusye.
Handakti mangda babasu toina uye. Nangna baba miss tawbadunani. Khangde adugi oiritra. Sylvia wa amata ngangdana thajamabu mitkuptani yengduna laikre. Macha. Kaidore tumin leirade. Sylvia wa amata kumlakte ngehak leiraga thajabu yengna hairei. Thase phajaraton. Ngasidi uruba yengluba khuding nungsiba phajabana pungthal thale. Mitse uishaningre. Dongi nanaktagisu lapthokningre. Pungse thengjilakladi Don nang chatkrani ko. Chatkrano hairo. Chalhaningde. Adubu aina khambadi ngamloi. Matam sina thengjilaklabadi Don chataba yarakloi. Matam mana laklabada ekoina kanabusu khamluba ngamloi. Chatkini pumnamak. Kaina ningdaba kayasu kaina rakani. Kaidawrage macha nangbo. Kainu nang nangangliba mayamdubo. Kaisu natida. Adu ton ay ton gi tampakta ngihak nang pothage. Aduga ton yumda haloko. Hiptharose. Nang nabu nungairadi ay dongala fawale rasulege. Sylvia ne edition gi tampakta tapna hiptharaga mamit ushilaga hairei. Nongan mapawdi laiganuda ay ngayakakta pothage. Don gi manakta laibase awaba mapawba laiti. Kaigumba ay nasiba tarabasu Don gi tampakta ingna pothajagige ko. Edition taniklaba khonjalda. Macha, karino nang ngasi hariba ngangliba mayamsibo. Wa ngangano se warani matamse thengabani potharo. Sylvia gi makokta Edition na nungsina tapna nanbiri. Sylvia di wa nganglakidre. Edition na Sylvia gi maithong du yengduna mapukningda khali. Macha, nang aibu thadokduna chatkinuko. Nangi nushirabi maithongse punsi chupa yengduna leijage ko. Ibani lohongba loibaga nangbu mapangi maming leiraba hospital kayada puduna nangbu matam khara sangna aigi hingminanaba aina hotnagani. Masti harge Edition mapisu khamba yadana sintharakli. Sylvia su mamit ushinduna mapukningda khanjai. Don nangdi yam wahorani ko. Nangna lotsinduna thamliba awabaduna tarakliba mitlugi pirangdo ikutsina pena taithokpani ngamdre ko. Ngasi hayeng tamba ngamdraba aigi punsina luhonglaga karamba punsigi anauba sano. Aisibu oisaba thibi taradra. Nakoi pumbana aigi pukning nungainaba hotnabiriba mayamse ai khangdaba nati. Nakoi miyamgi lamandi ai mapoksimagi singba ngamlaroi ko. Thabal pharaba chiklaba hingduda Sylvia ne Edition gi tampakta ningaidana pothari. Edition nasu Sylvia bu nungshina yengjari. Punsigi awaba pumnamak kauduna Sylvia Edition gi tampakta ngahak tumtharure. Nongalamdagi yen konglakpada Sylvia mamit pangthoraktuna Edition di yenglai. Edition su hogalabo nongalabo ngandri ngandore ngasai na hodok pirakpa yadro Don chatlo thengani. Ado nongan gadabasu khara wali nang yumna changlaga fajana potharagane nong fajana ngalaga hogaluko nasawahan ganko chango. Don hana chatkro aduga ai changaurage. Yade nang hana chango nang ni mung yawdri fawda ai ngaige. Handakti Sylvia wa makha tadana momon noklamlaga tapna changkre. Nung sumapung phanang ngalabada korong masu masik mangal naina tholakle. Ayuki inglaban nungshit na yeibada Sylvia ngasidi masai king na hogalai. Nahangay matawgum masado ison sondre masada awa ana amatta leitrabagum maithongsu makalami. Machagi siguma mataw siubada mamasu pukning lumjay masase kuini hingkini haibagi asama urakpagum tawi. Luhong bagi ayuk oibana kundoleng bagi pungjasu yoraktuna phajaba leiting kayana yomlaba machu kayagi fizangna khutchangna leiting liba luhong bagi mandir mayaida Sylvia ningthina make semduna kundoleng na bagi damak thorakle. Phiyango bana kuppa kaunagi faktubu leibak ahumlak katlaga famdaraktuna kundoleng bahawi. Mamanabi anina o yetta famduna
magi mateng pangmiri. Sylvia Kundo lengna mapukningda khanjai. Ngasi aina lengliba Kundo Parengse nungsiba magi ngaksamda huknabani ko. Aigi punsisida hukjaba fanglaroidra khalamba Kundo se ngasidi hukjaba fanglani ko. Aise kayada laibak fariba. Sylvia awaba wakal amata khandana harau momon noktuna Kundo lengbadi loisilakadore. Tanjaduda edition gi kola e haiduna angang amana piraktuna Sylvia na phone do paikhatli. Don kari haige? Kundo lengiro yam phajaramni yengningi. Is adugira call tawreise. Nate nangna dolai tongninga haibado noida pukrabani. Decoration do yaraba yengu phajadragadi haro ngalingade semhaunaba. Yarni phajaramani yam phajadrasu dolai buerdi yare aigidi. Dolai diam ngauzabado. Dolai fazadresu kaina fazadi yare dolai so dum fazajarani. Hoi yare thamose mi yam leye. Kundo lengbasu loishinkhre matamsu sum haujilaktuna luhongbagi matamsu yausilaktuna luhongbagi seisu haukhre. Sylvia si luhongbagi fizol setpa loisilakle awatpa leitrabi mahausana ningthirabi maithongduda khutsimgi fajabaga hapchinbada mitha kai fajaba haibadu oire. Laibak namliba malem laisa kontak taubi mitkipa tarau panglibi mitsna ani tumtak taubi naton nofet taubi tangang labi chinba mayam sigi mathakta maitei luhongbagi visit leiting kokta kajinglei khwangda thambale khok mayek naibi mayam singsina kaina oiribi Sylvia gi leiting hapli. Ngehaki matungda pena langdelgi nungshiraba tanthada edition su borgi fizol setuna Sylvia gi thongalda mama ohumna maya oigadoriba mahakbu okre. Edition na thongal yaushilakpagi tarakliba langdel pena gi nungshiraba makol tabada Sylvia masa pumba tu chungkiba khangaude masasu ison sonthakiba mumtawi mapukningda mawol khanba horai. Donaibu lawbalakleko. Adubu ibani kayam koini hingminakini. Ibani luhongbasina mabu amukka hena awaba hapa haibado oirani ko. Ngasi heyeng tamba ngamdrabi aina karigi hukningluriba Kundo Parengse nungshimagi ngaksamda kayada oisaba thikrabano aise. Adubu dona borgi fizol sepado ai amuktangdi yengningi. Aibu hogalaga yenglasirane. Sylvia hogat kitawi adubu masado karigumba mana fazin bagum lengbadi ngamdre wangang thokpasu ngamdana wakhalda mathanta khali. Karino aina ngasi tawrishibo aigi sase lengma ngamdre koksisu yam ngaure mitsisu sumsum mamjile ai yamna kire. Ima nachabo kanbiyo ai noigi nanaktagi chatningdi. Don nangbu mikupsida yam uninge aibu uba phanglaroidro ai yam kiye ton nang lao. Sylvia wadi ngangda mitlu pirang sinthaduna montekta famnambadagi leimaida haitharai. Leiriba mayamduna chanchilaktuna laikatnari. Machagi oiriba mataududa tamphadi angaubi oikre machabu matambakta thamduna makokta pairaga machabu tanaba hanjin kaujai. Adubu Sylvia ri khumnakidre machagi maina chaktuna tampha angaubigumna ona thoina kablai. Imagi bema imana kaubase tadrabo nangbo nangi luhongba numitne kaurabro karigi tumduna laithoklino. Hogalo se nupa mayungi mina nangbu mamu oijanaba lawba laklibase nangbu udrabro. Manungda thokliba thodoktugi paudo edition gi nakong yauri. Edition paudo tabada mana leiribado kadaidano karidano gyan takidri. Phamlambadagi yam thuna hogatuna Sylvia na leiriba kaduda changlai. Mana changlakpadadi Sylvia di mamagi tampakta ningaiduna pothaduna leiramle. Edition wakalamata thoktuna chap yungna leptuna yenglaga leikre. Tampha edition bu ubada hena kapkhalai. Icha thoi nangi borse phajadra yengu nangbu lawba laklibase aigi chasu phajai iyasu phajai onthokna chanakreda. Lao hogalose mandopta thoase lei koinaba nangbu miyamna ngainare. Tondonba lao aigi chase hodo ulao. Mama aina kaubadi khumlaktre nangna kaubadi soidana khumlakani amuktadi hodo ulao.
ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯁꯦ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯑꯦꯗꯤꯁꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯇꯨꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥ ꯀꯞꯁꯨ ꯀꯞꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯃꯥ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯄꯨꯝꯕ ꯃꯃꯪꯗ ꯊꯣꯛꯄꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯂꯨꯍꯣꯡꯕ ꯂꯥꯛꯂꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯉꯁꯥꯏꯈꯩ ꯁꯤꯜꯚꯤꯌꯥꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯝꯕ ꯑꯍꯜꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡꯗꯣ ꯇꯧꯍꯩꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯥ, ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯗꯨꯅ ꯏꯆꯥꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯗꯨ ꯀꯞꯂꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯝꯐꯥꯅ ꯂꯥꯎꯔꯛꯏ, ꯀꯔꯤꯒꯤ ꯐꯤꯖꯣꯜ ꯍꯣꯡꯂꯨꯗꯒꯦ? ꯀꯅꯥꯝꯇ ꯐꯤꯖꯣꯜ ꯍꯣꯡꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕꯐꯥꯎ ꯌꯥꯎꯕꯤꯈꯨꯑꯣ꯫ ꯏꯆꯥꯅ ꯂꯩꯒꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯤꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯗꯣꯂꯥꯏ ꯇꯣꯡꯕ ꯄꯥꯝꯖꯕꯅꯦ꯫ ꯆꯥꯊꯣꯏꯕꯤ, ꯅꯪ ꯗꯣꯂꯥꯏꯗ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉꯨꯀꯣ꯫ ꯇꯝꯐꯥ ꯑꯆꯥꯛꯄ ꯊꯃꯣꯏꯕꯨ ꯈꯥꯝꯕ ꯉꯝꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, ꯕꯦꯃꯥ, ꯑꯉꯥꯡꯗꯣ ꯈꯥꯡꯉꯦꯝꯐꯝꯗ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯧꯍꯩꯗ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯃꯁꯥꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯄꯗꯨꯗ ꯑꯦꯗꯤꯁꯟ ꯑꯉꯥꯎꯕꯒꯨꯝꯅ ꯈꯣꯟ ꯀꯜꯂꯞꯅ, ꯀꯥꯏꯗꯅꯣ ꯃꯥ ꯄꯨꯗꯣꯏꯁꯦ? ꯑꯍꯜ ꯑꯃꯅ, ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯧꯔꯝ ꯂꯣꯏꯕ ꯊꯦꯡꯈꯤꯅꯤ꯫ ꯃꯄꯥꯜꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯆꯥꯕꯨ ꯀꯣꯜꯂꯤꯕ ꯇꯝꯐꯥꯗ ꯍꯥꯏꯔꯛꯏ, ꯕꯦꯃꯥ, ꯑꯉꯥꯡꯗꯨ ꯄꯨꯊꯣꯛꯅꯕ ꯇꯧꯁꯤꯁꯦ, ꯊꯦꯡꯈꯤꯅꯤ꯫ ꯈꯥꯡꯉꯦꯝꯐꯝꯗ ꯃꯥꯒꯤ ꯍꯤꯐꯝ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯑꯍꯟꯗꯨꯗ ꯑꯦꯗꯤꯁꯟꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯈꯥꯡꯉꯦꯝꯐꯝꯗꯤ ꯃꯤ ꯁꯤꯕꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯤ꯫ ꯃꯥ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯆꯥ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ꯫ ꯁꯤꯜꯚꯤꯌꯥꯕꯨ ꯑꯦꯗꯤꯁꯟꯅ ꯊꯥꯡꯒꯠꯀꯦ ꯇꯧꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯈꯥꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯐꯥꯔꯤꯁꯤꯕꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯦ꯫ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯆꯥꯁꯦ ꯋꯥꯔꯅꯤꯌꯦ꯫ ꯏꯃꯥ, ꯆꯠꯁꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯕꯨ ꯄꯨꯔꯁꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯦꯗꯤꯁꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯐꯥꯅꯕꯗ ꯑꯋꯥꯕ ꯑꯣꯏꯅꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯆꯥꯗꯨ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯍꯛꯆꯥꯡꯗꯤ ꯁꯨꯃꯥꯡꯒꯤ ꯈꯥꯡꯉꯦꯟꯐꯝꯗ ꯌꯥꯇꯥꯔꯤ꯫ ꯀꯅꯥꯅꯁꯨ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯍꯨꯛꯆꯕ ꯐꯪꯂꯤꯅꯤ ꯍꯔꯥꯎꯖꯔꯝꯕ, ꯍꯨꯛꯆꯕ ꯐꯪꯗꯅ ꯃꯥꯗꯤ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯀꯞꯆꯔꯤꯕ, ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯦꯗꯤꯁꯟ ꯑꯉꯥꯎꯕꯒꯨꯝꯅ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯄꯨꯡꯖꯥꯜꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯌꯥꯇꯥꯔꯤꯕ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯃꯥꯟꯅꯕꯅ ꯐꯥꯖꯤꯜꯂꯤ꯫ ꯚꯥꯏ, ꯀꯗꯥꯏꯗꯅꯣ? ꯉꯥꯏꯈꯨꯑꯣ꯫ ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯃꯨꯛꯇꯗꯤ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ꯫ ꯑꯩ ꯉꯁꯤꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯤꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯩ ꯀꯠꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯗꯤꯁꯟꯕꯨ ꯃꯃꯥꯟꯅꯕꯅ ꯄꯨꯔꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯦꯗꯤꯁꯟ ꯁꯤꯜꯚꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯐꯤ ꯑꯉꯧꯕꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯃꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯏ꯫ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯄꯥꯝꯃꯨꯖꯕꯤꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯣꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯈꯟꯅ ꯀꯤꯖꯕ ꯐꯥꯎꯈꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯔꯦ꯫ ꯆꯠꯂꯒꯦ ꯐꯥꯎ ꯇꯥꯛꯂꯝꯗꯅ ꯁꯤꯜꯚꯤꯌꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯁꯨ ꯎꯖꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯇꯣꯟꯕꯨ ꯀꯧꯔꯛꯂꯔꯣꯏ꯫ ꯃꯐꯝꯗ ꯑꯃꯨꯛ ꯑꯣꯏꯅꯖꯔꯛꯂꯔꯣꯏ꯫ ꯑꯦꯗꯤꯁꯟꯕꯨ ꯂꯩ ꯀꯠꯅꯕ ꯈꯪꯍꯜꯂꯛꯏ꯫ ꯑꯦꯗꯤꯁꯟ ꯂꯩ ꯀꯠꯄ ꯂꯣꯏꯔꯒ ꯁꯤꯜꯚꯤꯌꯥꯅ ꯂꯦꯡꯂꯝꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯑꯍꯜꯁꯤꯡꯅ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯄꯤꯗꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯦꯗꯤꯁꯟꯅ ꯍꯥꯏꯖꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯤꯔꯛꯏ꯫ ꯑꯦꯗꯤꯁꯟ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯂꯧꯈꯠꯂꯒ ꯁꯤꯜꯚꯤꯌꯥꯗ ꯇꯞꯅ ꯍꯨꯛꯄꯤꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯇꯝꯐꯥꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯦꯗꯤꯁꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯍꯨꯛꯂꯕ ꯃꯇꯨꯡ ꯑꯦꯗꯤꯁꯟ ꯁꯤꯜꯚꯤꯌꯥꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯆꯥ, ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯍꯧꯒꯠꯂꯨ꯫ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯦ ꯌꯥꯝ ꯄꯛꯆꯩ꯫ ꯍꯧꯒꯠꯂꯨ꯫
Ai nangbu lawba laklabani. Ibani kuina hingminakidoini. Nakutna lengjaba Kundo Parengse aingondda hukpiraroidro. Amuktangdi huklamkhu Kundo Parengse. Nang hogalo. Macha, nang tuminna laikino. Nang chatkradi ai yamna wahaurani. Ai yam wani macha. Cake ta thaliba candle chakpa loiraktuna cake yorakpagi krek krek lauba makholda edition gyan taraktuna mapi teithoklaga cake ta thariba mayek first anniversary edition and Sylvia duda yengi. Candle anova machu khatlaga Sylvia na Kundo lengbagi chawna thetliba photo dugi mamangda cake to thamlaga photo duda yenglaga hairei. Macha, candle muthalase. Masi hairaga candle do mathanta kami. Candle muthatlaba matung cake slice ama kaklaga plate amada haptuna photo dugi mamangda thami. Photo duda nungsina yengladuna thamogi awaba paudam jari. Macha, ngasi se ibani luhongba chahi fari. Numit simaktadaniko nangna ibusu thadoktuna chatkhiba. Nangi saktam ukidaba chahi kumon ama fariko. Adubu nangdi aigi famdagi kaidonungda laptri. Aigi nakta lengdana lairi. Punsigi su laikini. Taibangda nangi saktam uba phangrabasu khonjal taba phangrabasu nungtigi manglanda laktuna aibu senabiri. Nangna inakta lakpirabadi aigidi manglan taibang chap manai. Bashi haraga edition akoibada yeglakpada glass ta preserve tawduna thamliba Kundo Pareng duda mityeng thamlai. Glass tubu paikhattuna manungda yauriba naitop taraba Sylvia na mafamda hukpiramdraba Kundo Pareng duda mitfam hongdana yengli. Macha, nangna nakhutna thawai tana lengjaramba Kundo Parengse ngasishu aigi nakta lengdana lairiye. Aigi punsina longkhrabasu madi lengdana dumak lehorani. He naitom tarabi Laibak Thibi Kundo Pareng nangna machan akhoi anigi nungsi warise taibungshina paudam lauko. Akhoi anigi nungsi khudam oina nangdi lengdana dumak lehokho ko.